ahanba point da aina masida change to mande masi budget se hanigi dumni masida karimta Manipur gi anobu ude hebse ai ahanba point ai thamjage budget estimate 2025-26 ki budget estimate sida sigi koigi lairiba budget at glance sida sloi yaujare sida koigi total expenditure se 35,103 crore mayam ngarang han cover the suloima newspaper sing the suloima yauna khrabani that crore si akhoi mamangi budget estimate gi 34,800 mamangi 2024-25 ki budget estimate gi crore saniga 264.29 crore se masi surplus haidi hengani haidna pari mamangi akhoi gi fiscal year sing the haibitare budget chi deficit chatpa ngakta ne haiba adu hujik laiba Manipur gi crisis financial distress lady sida acute financial distress lady bisida budget chi surplus budget laigani haibse sidi angpa mane aduna central government ministry da akoi Manipur di sufficient oiri sumaina haina sakhiba targadi Manipur gi di budget chi yam chawna leiri masidi akoi kana tawani haina wrong information ama sakhi gadra haiduna ai thamjaning bani. Afternoon friends from the media, both electronic and print media. Ngasi gi press conference si akoi Manipur gi hojik parliament da table tawkhraba budget estimates amasung akoi gi supplementary amadi both on accounts passed tawkhraba supplementary sidi mayam hena khangbire committed liability ni mamangi chahi gi chattaba yadaba government gi liability mayam ama masi chatkhinaba haidna pass tawbani aduga khoi gi lakadriba chahi sigi budget si table tawraga either assembly da popular government ama state ki leijabasi da assembly da pass tawba adu natragana assembly si laitragana assembly Manipur gi assembly gi mohut sillaga India gi parliament da pass tawba as a responsible khoi gi opposition party ma oina Manipur Pradesh Congress Committee gi maigai dagi lairiba puthokriba budget estimate asigi aduga khoina chauna Manipur gi hana dagi budget sida aina su toina assembly gi floor da August house ta thamjabani sahi khudingi lakpa budget si khara hapsalaga copy paste tawga semakpagi mawongda ado khoina yamna chauna expect tawjirubdi Manipur gi lairiba hujik president rule lairiba government asida yamna bureaucrat oina koina laibiramaba honorable governor masi budget ki maramda toina su nainaraga lapirabani yamna koidi mondagi su expect chauna tawjaba laibiriba koi hujiki president chief secretary hana koina Manipur sikarino haina yamna acquainted oiraba miyoi misak amani mahaki site gi su koina chauna expect tawjaba lairiba Manipur gi entire bureaucrat ki team mayam singje su handak kisi da chance lauraga handak ki lairiba union government si da di finance minister di unlimited hoi Manipur guma state ki financial crisis lairib se yamna laina akoi deal tawba ngamamgadra haina akoi yam chauna khanjabani aduda hujik lairiba si da di mamangi ai madugi kaino du ai thamjarake hujik lairiba puthoiba table toriba budget estimate se proposed budget estimate asi akoi hanagi lairamba lainga aduna handaki phamudreba assembly da puthoke toramba adugi budget to karinta semdoktana parliament da table tawani haiduna ai thamjage hujik lairiba crisis sida karimta kaino tawba ude haiduna ahanba point da aina masida change to mande masi budget se hanigi dumni masida karimta Manipur gi anobu ude hebse ai ahanba point ai thamjage
budget estimate 2025-26 की budget estimate sida sigi koigi lairiba budget at glance sida sloi yaujare sida koigi total expenditure se 35,103 crore so mayam ngarang han cover da suloi ma newspaper sing da suloi ma yauna khrabani crore si akoi mamangi budget estimate tagi 34,800 mamangi 2024-25 ki budget estimate tagi crore saniga 264.29 crore se masi surplus haidi hengani haidna pari mamangi akoi gi fiscal year sing da haibitare budget chi deficit chatpa ngakane haib adu hujik laiba manipur gi crisis financial distress lerisida acute financial distress leribisida budget si surplus budget laigani haibse sidi angpa mane aduna central government ministry da akoi manipur di sufficient oiri sumaina haina sakhiba targadi manipur gi di budget si yam chawna leiri masidi akoi kana togani haina wrong information ama sakhi gadra haiduna ai thamjaning bani adagi amuk yengasi akoi projected revenue expenditure se punna revenue akoi spend togdo bu haib tare masida total akoi gi capital expenditure sigi capital akoi gi expenditure sigi sida leiri se 21,511 crore 61% total expenditure sigi 61% oigadoibo capital component da akoi 13,592 crore 39% of the total expenditure aduna akoi sida lakadrisi akoi discharge of debt and repayment of loan sidana 6,361 crore capital outlay haina lay sigi 47% oibo aduga revenue expenditures da manana yenghu matam da revenue expenditure si karino haina akhang hi mayam di loi khangbire aina sum thamjabda revenue expenditure si da salaries pensions maru aina loan government loan logi mayam gi interest payment adu kai lagi hai matam da salary da 29% am leire 16% am leire 6% se mamangi sahida actual da 2023-24 da interest payments in 976 crore leibase hujik sahi amada kayam henkalake interest payment khatada niko 1,208.9 crore sin have the government sigi government sina sahi amada loan kayam loksal lage haibise masida utli aduna masi mayam si punjal laga expenditure si ngasagi capital outlay gi discharge and debt repayment of loans is 6,361 crore later capital outlay ki 47% revenue expenditure is the salary the pension the interest payment the sida punchal laga 11,103.9 crore ani je punchal laga 17,374 crore 0.72 crore ama total state chigi total expenditure chat ka dauba expenditure sida state sina khars dauba expenditure sida 50% di tolo pithopada loan gi interest singbada pension pi bada sida loi sat khre hai mayam na su yengbire mayam na su hena manipur praja mayam na hena khangbira gani manipur lambi thong kamai tawige manipur gi infrastructure kamai tawige lambi thong amat kharan natana sat pa yadre hujik se akoi praja mayam gi mihut am oina bjp congress NPP party library mayam NPF library mayam sing library mayam je loina maki manipur gi ene party gi adu gi adagi difference leitana masi union government sida achauba gap am leje hujik union government paibi sida akoi masi di manipur na kaino tobong ngam gado nate manipur government na masi di government sina union government sina fill up to biramu haidana akoi pressure to hum thoi hai aduna 50% almost 50% ji total expenditure da sakragadi aina sai thamjagi duni akoi development project sing da akoi karimta maigai changjan bang namaroi haidana masi gi budget sida reflect tawi haidana ai thamjage adudagi amuk la amatam da revenue receipts tididi silai ji
states on tax revenue haibo akoi state GST yauraba state tagi tax karakpa state on tax revenue haibam lay aduga states on non tax revenue haibam tax tagi karakpa nataba non tax tagi karakpa akoi gi driver's license kumba adagi akoi gi kano akoi gi lam yongthong tawgi revenue dai karak sigumba mayam sigi non tax revenue se mamangi 2023-24 gi actual da hadi lakhibada asengba lakhibadu da kaya lakhe haiba matamda 1223 crore lai adugi matungda hujiki budget estimate ta thamisina 2634 crore hai lai state on non tax dana actual da 2023-24 da lakhibam sidana 209.57 crore lakhi handaki estimate tawrisina lakani haina estimate tawrisina 400 crore ne Manipur da market down tawre liquidity issue result mayam leire private sector mayam sida libiri ba press ki chin naujin hena khangam ne private sector mayam close down tawkhrabne sigi mathakta tax state ki on tax collection se double oine na utpase masidi akhoi sumoidra haidana ai khali masida aina uzaba point ama khatang uzaba sidi akhoi state ki on tax mem collection lakane haraga central government ai sai point dum hanjanjar pada union finance ministry ne manipur si resource am labor state ni moi sidi tai tax mem karaktori hujik laiba phibam sida economy ki phibam sida private sector ki mem ki phibam sida akhoi ki tax se hanadagi double henga kane haiba masidi ai di sunya yaning de haidana ai thamjaningi masi akhoi ki lairiba government asina masima ai munna yenganjaningi masida ai na sum thijabada point khanang revenue gap grant 15 finance commission na piba revenue gap grant ji handhar eba sahi khudingi koisi revenue gap grant 15 finance commission 16 finance commission na piba revenue gap grant ji handhar eba aduna si handhara abanina masi gi si fill up tawnaba masi inflated akhoi number ama hapchan ba mali haiduna ai thamjage ahum suba point da akhoi ngasai aina mamang da thamjagriba handaki budget ki preparation ase mamangi previous government na semam badu karimta thiengdana yamna sok yamna semdoktana sab manana parliament da table tawbani haibagi khudam se ai khudam ama khatang pijage khudam amani khatang pijage samna hairabada mamangi 2022-23 gi 23-24 gi budget estimate amasung actual lakku matamda council of ministers singi akhoi gi sigi head amalai masida crore 10 dagi crore 10 ni thoida actual da spend to give the la adu handaki 2023-24 sigi actual budget estimate amasung hujiki akhoi gi lairiba akhoi gi revised estimate sidana hujik minister laitraba sidani ko akhoi ngasai gi ngasai thamgriba supplementary akhoi gi kano tawse minister laitrabani minister supplementary sa boro account pass to budget estimates di yauri se 9 crore 89 lakhs sina revised estimate akhoi laibane aduga hujiki yauriba budget estimate sidana 1258 crore council of minister gi sakine hujik council of minister si mamangi budget sembadu da council of minister lairiba adu laitraba council of minister sigi crore mapan dagi crore 30 thoi de henkalakani hairise mamangi lairamba government na semba budget to dito oire hebse masida utli aduna example amana amuk akhoi GSDP si state ki GSDP si mamangi 49,937 crore lerambadagi 60,000 crore Manipur sok tharaba economic condition the 60,000 crore GSDP oine hairibne mamangi government laibiramba government ai accused tawjabagi wana chade loan yamna lowe loan lowasi fiscal responsibility and budget management Manipur ki sigi laiba act ase mangar emen tawre
GSDP sigi certain percentage ama 3.5 tagi 0.5 am add tawsale 0.5 am add tawsale 4.5 pu yor manen ai thaje adugi percentage to GSDP is na chawring kai di adugi percentage to gi amount si state na loan lobo ya sida sigi si central government ayaba pi na certain percentage adai loan si panglo de lawse lagadi state na hayeng burden propong amoina aduna GSDP chahuli se hanagi government leiramba popular government aduna loan yamna logo yana bani haiduna madugi example do pusalapa matamda hanagi leiriba keno sida akoi thambani haiduna ai thamjage ada ngarang newspaper sing de su yawbe akoi internally displaced person singi akoi gi housing haitare housing mayam sabagi adagi prefabricated sabagi leiriba IDB sing na masida leiba pamdre masidi human oidre haidana mayamam leigrabani aduna budget si present tawda akhoi table tawda 35 crore ma akhoi internally displaced person singi provided housing sina police ki demand number 7 the yawe mayam calculation ng gatang tawga yemina seba hoi mamang su kano tono be yai akhoi na khanjaru badadi Manipur si peace porake Manipur si kano akhoi gi mafam da sanghal laga lehan bagi akhoi matuda target toge harbadi IDB sing da lariba mayum chaw na building chaw ba kaya mangraba businesses complex mayam mangraba more da chora chanpur da building mayam mangraba mayam sing se si identify to be bro a mere 35 crores na karino pataw kano taw gadru se around 60,000 IDBs individuals in persons in layena mayam hena 60 to 70,000 have 60,000 lower zero 35 crores 60,000 sida imung amada average ta mi manga ne ha se mi manga sida it comes around 10 to 12,000 12 to 15,000 families ne 12,000 family ne lower zero 35 crores se koina hopok matam da 29,000 khatane phangis 29,000 is na kari no sadris hoi masi loina mak nate imung family khara khata selective family laiba changsan ba yarba family sing to khatane har kan mang riba mayam si id union ministry na finance ministry na union government na passion bi taragadi akhoi gi huji expect to ri akhoi na su mamang da aina su toina thamjabani akhoi gi lairiba government asina socio economic impact kayam sokrage habise public domain no thamaga akhoi sida akhoi na pajabadadi thousands tens of thousands 10,000 20,000 crore gi property hena manga money haiduna eduga any akhoi hujik lairiba economy gi kainosi kaya manga money habise masi amuktang analysis ama tausi central government the PC habise mamangi assembly kaya dasu akhoi toina thamjabani congress party na madugi tawba amata ude madu thamamagadi ngasi ngarang la akhoi ngarang oiramale honorable finance minister Srimati akhoi gi Nirmala na mana thamgibada 500 crore si contingency charges have right hujikata nam thorapani contingency kanogi haina thammen hai 10,000 20,000 crore ki matak ma 500 crore na kari no have to it's a mere amount aduna mi sing si mayum da hanjal hangani haibagi prospect ama udragadi akhoi masigi Manipur da peace porpagi khongthang se masi achouba ke ama laigani haina thamjai ani suba point akhoi gi point mathang lakserabada 100 crore for relief and 100 crore for relief for IDB sada relief material masi relief si aina government si tagi khangjaning basi relief si IDB sing da cash oina pi doribra kaino na pi doribra akhoi na yengjaba matamda masi sahi amagi oiba taragadi 100 crore si aina ngasai calculate tawgiba 12,000 families sida 100 crore si 12,000 families na yen thokpa matamda
80,000 per annum ne phangis nong magi yen thoko matam dadi 230 per family per annum sahi magi imung da manga leire ne average yen thok matam di mi amada sup nagi phanggadori se lupa nifu taruk khatane sigi 100 crore se yeng badadi yamba man aduga individual yauna mioi masa masa da yauna lakpa matam dadi lupa sup nagi karigumba masi sahi amakatagi warmagadi sup nagi lupa nifu taruk khatane press media singi chennaw mayam sing chatpiraga hangbiyu IDB laibiriba mayam sing se thohningdaba thodok mayumda imung manung khanaba matai manau khanaba pelakpa ngamaktadana suicidal tendency laktana suicide tawgiba mayam su yawgre laibang amaro haiba mayam su yawgre maximum BJP ki leaders sing mayam oibiro Congress ki leaders sing mayam oibiro akhoi chatpa mafamda koi kari nimitta koi yum sida hanjal hangdori no haibagi question si khatanebo madugi question yum hanjal hangki question dumadi handaki budget sida union government na laibiriba prime minister na honorable home minister na honorable prime minister na honorable finance minister na masigi budget sida reflect to honba ude haiba simtang ai thamjaningi aduna manipur praja mayam gi behalf ta honorable governor gi through the respected chief secretary gi through the masi budget asi pass to jingai da masi table di tawgrabani adubu karamba procedure karamba kaino da yengaga masi people's friendly oiba manipur gi economic revive tawba manipur gi economy solaba financial term da karimta laitaba manipur gi economy se paisa pumping tawraga revive tawnaba karamba mawongda honagani haibase paliba lainga honorable governor and respected chief secretary na masida munna yengaga union finance minister union government ga manipur gi sothariba mayam sing se ai yengjalhaningi haiduna ai thamjage aduga ngasai akhoi gi lairiba GSDP se around 10 to 15,000 crore di overestimated tawrubne haribo manipur gi economy si business si down by 60% so thingaiba ama thingaiba mayam sida GSDP se aina sai realistic oide and haina lakadri se 2023-24 gi 2023-24 gi actual da akhoi 45,500 something crore neba adu hujikna 60,000 ne 15,000 hena masida overestimated tawre 23-24 gi akhoi gi mayam yangakpa matamda 2024 da growth se ai figure mayam de haijar roge growth to ina ai haijar ge hoina hochaba matamda 9.61% growth lay GSDP gi aduga 24-25 da 14.5 crore lay adu hujiki figures da handak ki figures da budget estimate se 60,112 crore lay sida akoina masida growth rate se GDP gi growth rate se 15.28% lay sidadi manipur crisis thoba manipur economic crisis lay raba manipur gi waro matamasda manipur gi state se india gi top growing state hoy khwaidagi hojik aina ngasai yeng matamda maharashtra da india gi mamang da highest lay use 13% ne maharashtra gi dabi ho handak ki budget ta puthori ba sigi matung ina akoi manipur gi growth rate se 15% growth rate lay re maharashtra bok hena nungai re aduna masidi akoi realistic oide masi amutang yengjal haningi haiduna ai thamjaningi adu mamang da su hena yawgrabaduni manipur na highest inflation leiba matamda then inflation ji all over india the state mem yeng matamda manipur na highest inflation level lei adu gi mathakta amusu amu manipur gi gdp growth chi india da highest ne na masi gi figures ne di show tawre aduna ai masi munna yengjalhaningi manipur lairiba crisis sida awana lairiba mayam sida manipur kashu tawde manipur gi praja mayam wade karimta tawde haibagi figure ama masida utli haiduna ai thamjage ai losanjarappa matamda akhoi mamangda akhoi MP ngarang honorable MP na su ngarang thambigre
Manipur si ngasi ki budget sida yengwa matamda mangmangi union budget pass tawda disaster thokpa flood thokpa natural disaster thokpa to state even Assam gi bo ming panbi gi yaw ki Manipur da waraba koi hajiki condition situation ji matungda 2023 da koi gi drought ama thokre adugi matungda flood anira koi gi history da yamna achauba oiba flood anira amusu thokre aduga yamna kuira matungda len achau ta na hailstorm ta duna Manipur gi maige gi leiriba maruina khungam da leiriba imung manung maruina paisa paijadaba forest to the poor mayam singi mayum singje sarbanas hana tum ta kram government initiative khra pi gi maduna di pi bangam nate laitab laira mayam mai mai gi araiba sanalupa thamtokna honorable MLA sing laibiri ba mai kendra sing loi khangre sanalupa thamtokna thamgram mamangi union gi budget pass to the yawiram dragasu handaki budget chidi parliament da pass to bani haiduna madugi prospect ama laurakadra haina khanbani ai ngarang relief and disaster gi ai gi madugi da yengbada madugi magi kaino du da yengbada yawdi hai mamangi chahi da su yawde handak su yaw ado masi sidagi prepare toroga Manipur dagi prepare tawani sigi mayam se union gi tawda khara yam happy you haiduna masi happen wi ba kari kai haiduna ai thamjage aroiba poina makatang Manipur gi economy si loire haiduna mayamna hena khangarabaduni aduna akoi businessmen Manipur da chau na tawriba businessmen small scale medium scale industry sing dukan phamaga leiriba mayam sing loan lauraga business tawriba mayam sing se mamangi assembly da su mamangi assembly da su koi toina thamgimni magi mkhoi gi moratorium si extend to biu haiduna masi kanna koi tawjabani masi loisalak masi term si loisalakadore masi loisangraga business person sing business housing mayam sing se NPA hek ta given numita mapun sigi business to yarodum union government na masi tawbiragadi yabiragadi moi loan sing se web up to biu masi koi gi demani congress party gi Manipur gi business community mayam nasu masi appreciate tawguni hainai thajaji web up to hai se akoi gi lairiba bank sing nadi web up tawradi akoi dadi singa oroi akoi ngasai loan tawre paisa do singa oroi da bank sing di loi mut nani haibagi question ama hange haibe pau tai bank ta paisa do mangu haiba na amount to mangu haiba na union government na Manipur gi situation ji dadi business sing je survive tawnaba masigi loan amount se union government na singa daw se mukhoina singbiragadi Manipur gi business kano sing almost 60-50% akhoina haining dabagi wani sida lairamba businessmen mayam sing somna kada lambi chatpa yada badagi Assam lom dagi anamba laihiba somna kan dagi anamba laihiba mayam amusu lairabne hari aduna Manipur gi businessmen sing entrepreneurs sing mayam sing se hingnaba moratorium extend to you moratorium extend to haiba sida businessmen sing ni pamba nati adubu khitang doisu yalaga laiba haido moi gi capital judi adum lai moina pugiba capital judi adum lai gadurimni interest to the hena thi during interest dum thi doine capital go yang na sing do madu matang kra ngai bi go haiduna tawbani masi matang ai kaino thamjaningi aduna lotion jarakpada aina government da request of joining say a proper and detailed analysis of the damage and losses caused by the violence/economic impact koi crisis sigi matungda masi thokiba analysis ama tawbiba aduga a road map for recovering either in the form of a special package or a scheme masi mo mayam se akoi gi budget akoi gi handaki lakadoriba budget sida masi hapaningi akoi table tawkiba budget asida masi amuktang revise tawraga masi ma ai tawhaningi haidana ai thamjage press ki chen now sing lakpa mayam punam puthaga chari thank you